ꯆꯍꯤ ꯀꯌꯥꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧ ꯍꯧꯅ ꯊꯦꯡꯅꯕ ꯃꯤꯀꯨꯞꯁꯤꯗ ꯁꯣꯡꯂꯤꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯏꯍꯨꯜꯗꯣ ꯑꯍꯣꯡꯕꯁꯨ ꯅꯥꯏꯔꯝꯗꯦ꯫ ꯍꯧꯈꯤꯕ ꯃꯥꯒ ꯂꯥꯞꯅꯕ ꯃꯤꯀꯨꯞꯁꯤꯡꯗ ꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯆꯤꯟꯃꯛꯅ ꯍꯪꯂꯨꯗꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯗꯨꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯄꯥꯝꯖꯕ ꯃꯇꯝꯁꯨ ꯑꯗꯨꯃꯛ ꯄꯤꯕꯤꯔꯤ꯫ ꯇꯝꯆꯥ, ꯀꯗꯥꯏꯗꯅꯣꯕ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯕꯕꯨ? ꯅꯪꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯑꯗꯨꯗ ꯍꯦꯛꯇ ꯆꯠꯂꯗꯕꯅꯤ ꯉꯁꯤꯗꯤ꯫ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦ ꯃꯤꯁꯨ ꯀꯣꯏꯕꯗꯤ ꯌꯥꯝ ꯆꯠꯅꯔꯝꯅꯤꯀꯣ? ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯆꯠꯂꯨꯁꯤ ꯉꯁꯤꯗꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯣꯜꯗꯒꯤ ꯅꯪꯅ ꯁꯦꯠꯅꯤꯡꯕ ꯑꯄꯥꯝꯕ ꯅꯐꯤ ꯅꯔꯣꯟꯁꯨ ꯈꯜꯂꯨꯁꯤ꯫ ꯑꯗꯨꯒ ꯅꯪꯅ ꯆꯠꯅꯤꯡꯉꯦ ꯍꯦꯛ ꯍꯥꯏꯕ ꯃꯐꯝꯗꯨꯒꯩ ꯇꯝꯆꯥꯅ ꯄꯨꯗꯣꯏꯅꯤ꯫ ꯂꯥꯏꯖ ꯃꯁꯥꯗꯣ ꯍꯩꯅꯤꯡ ꯍꯔꯥꯎꯕ ꯊꯣꯏꯅ ꯄꯣꯛꯇ꯭ꯔꯦ ꯈꯪꯕꯅ ꯄꯥꯏꯈꯣꯝꯕꯅꯁꯨ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯂꯣꯏꯅꯅꯕ ꯅꯨꯄꯤꯁꯤꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯅꯤ꯫ ꯇꯝꯆꯥ, ꯂꯨꯊꯅ ꯆꯤꯡꯂꯞ ꯇꯧꯔꯛꯄ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯑꯍꯥꯎꯅꯦ, ꯀꯩ ꯍꯥꯏꯒꯦ? ꯑꯩꯁꯦ ꯀꯔꯤꯒꯨꯝꯕꯗ ꯂꯩꯈꯣꯛꯇꯒꯤ ꯀꯦꯟꯗꯨꯅ ꯂꯩꯃꯥꯏꯗ ꯆꯣꯏꯖꯥꯏꯅꯔꯝꯂꯗꯤ ꯀꯝꯗꯧꯅꯤ? ꯋꯥꯍꯪꯗꯨꯗ ꯆꯤꯡꯅꯔꯕꯁꯨ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯒꯦ? ꯂꯩꯅꯥꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯈꯖꯤꯛ ꯐꯥꯎꯕ ꯃꯥꯂꯦꯝ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯂꯦꯝꯍꯜꯂꯝꯗ ꯅꯨꯡꯁꯤꯕ ꯄꯨꯝꯕꯅ ꯌꯣꯝꯁꯤꯟ ꯈꯣꯝꯖꯤꯟꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯑꯣꯏꯈꯤꯅꯤ꯫ ꯑꯋꯥꯡꯕꯗ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯕꯤ ꯂꯩꯔꯥꯡꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯄꯥꯝꯖꯅ ꯃꯈꯨꯠꯃꯛꯅ ꯍꯦꯛꯇꯨꯅ ꯆꯤꯡꯎ ꯈꯨꯌꯥꯈꯥꯗ ꯌꯧꯍꯟꯅꯤꯡꯕꯅꯤ꯫ ꯃꯄꯨꯡ ꯐꯥꯅ ꯂꯩꯁꯥ ꯇꯝꯕ ꯂꯩꯔꯥꯡꯈꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯣꯏꯗꯥꯏ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯈꯪꯗꯦ, ꯋꯥꯈꯜꯅ ꯑꯁꯨꯝ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯑꯌꯦꯠꯄ ꯄꯤꯔꯛꯇꯦ ꯅꯨꯄꯤꯗꯨꯁꯨ ꯄꯥꯏꯈꯣꯝꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡꯗꯣ ꯑꯩ ꯈꯪꯕ ꯄꯥꯝꯗꯦ ꯂꯥꯏꯖ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯩ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒ ꯆꯣꯏꯖꯥꯏꯅꯅ ꯀꯦꯟꯕꯤ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯤꯅ ꯅꯪꯅ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯈꯜꯂꯕ? ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯁꯨ ꯌꯦꯡꯂꯛꯄꯅ ꯃꯤꯠꯆꯥꯅꯩ ꯑꯅꯤꯗꯣ꯫ ꯄꯥꯏꯈꯣꯝꯕ ꯇꯔꯨ ꯇꯔꯨꯕ ꯃꯤꯠꯌꯦꯡꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯅꯪꯅ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯡꯅ ꯁꯥꯠꯂꯝꯂꯕ ꯑꯩꯅ ꯅꯪꯕꯨ ꯑꯉꯝꯕ ꯎꯄꯥꯏ ꯊꯤꯗꯨꯅ ꯂꯩꯅꯥ ꯑꯃꯠꯇꯁꯨ ꯁꯣꯏꯍꯟꯗ ꯍꯦꯛꯇꯨꯅ ꯄꯥꯈꯪ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯌꯨꯝꯕꯨ ꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯇꯤꯜꯍꯟꯗꯨꯅ ꯂꯩꯔꯤꯕ ꯏꯄꯥ ꯏꯃꯥꯒꯤ ꯈꯨꯕꯝꯗ ꯃꯩꯕꯤ ꯃꯩꯔꯥ ꯂꯥꯡꯍꯟꯒꯅꯤ꯫ ꯂꯥꯏꯖ ꯃꯔꯛ ꯊꯠꯇꯨꯅ ꯇꯞꯂꯛꯄ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯕ ꯋꯥꯉꯥꯡꯗ, ꯀꯔꯤꯒꯨꯝꯕ ꯇꯝꯆꯥꯅ ꯈꯜꯂꯤꯕ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯃꯅꯤꯡ ꯇꯝꯅ ꯌꯦꯠꯄꯤꯅꯕ ꯀꯅꯥ ꯌꯥꯎꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯂꯩꯁꯥ ꯇꯝꯕꯤ ꯂꯩꯔꯥꯡꯗꯣ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯂꯩꯃꯥꯏꯊꯛꯇ ꯆꯣꯏꯖꯥꯏꯅ ꯀꯦꯟꯗꯨꯅ ꯂꯩꯔꯥꯡ ꯂꯩꯃꯟ ꯆꯜꯂꯝꯂꯕꯗꯤ? ꯀꯔꯤꯒꯨꯝꯕ ꯂꯩꯃꯟ ꯆꯟꯗꯨꯅ ꯆꯣꯏꯖꯥꯏꯅꯅ ꯀꯦꯜꯂꯝꯗꯨꯅꯁꯨ ꯅꯔꯥ ꯂꯩꯇ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯨꯗꯨꯅ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕ ꯑꯄꯥꯝꯕ ꯈꯛ ꯐꯥꯎꯕ ꯏꯍꯨꯜꯗꯣ ꯐꯥꯎꯗꯨꯅ ꯅꯩꯍꯠꯄꯤꯔꯝꯂꯕ ꯆꯦꯛꯁꯤꯟꯅ ꯈꯣꯝꯒꯠꯆꯗꯨꯅ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯁꯦꯡꯅ ꯍꯥꯏꯖꯒꯅꯤ꯫ ꯑꯃꯛꯄ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯂꯤꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯔꯥꯜ ꯂꯩꯇꯕꯅꯤ, ꯆꯟꯅꯐꯝ ꯈꯪꯗ ꯃꯥꯡꯍꯟꯈꯤꯕ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯂꯩꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯇꯨꯅ, ꯂꯥꯏꯖ, ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯅ, ꯇꯝꯆꯥ, ꯀꯩ ꯍꯥꯏꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯔꯊ ꯆꯦꯟꯕ ꯋꯥ ꯉꯛꯇ ꯍꯥꯏꯔꯤꯁꯦ? ꯅꯨꯄꯤꯗꯣ ꯈꯨꯝꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯂꯥꯏꯖ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯣꯛꯄꯗꯣ ꯅꯠꯇꯦ, ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ ꯃꯤꯇꯥꯗꯨꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯅꯪ ꯍꯥꯏꯕ ꯅꯪꯁꯤꯗ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠ ꯆꯜꯂꯝꯗꯨꯅꯁꯨ ꯅꯁꯥꯅ ꯌꯥꯗ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯔꯝꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯗ ꯆꯤꯡꯅꯕ ꯄꯣꯛꯀꯗꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯩ꯫ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯇꯝꯆꯥꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯃꯌꯦꯡ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯅ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯍꯧꯈꯤꯕꯗ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯗꯣ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛ ꯅꯤꯡꯁꯤꯡꯂꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯧ ꯅꯧꯕ
ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯃ ꯍꯧꯔꯁꯤ. ꯂꯥꯏꯕꯛ ꯐꯩꯗ ꯅꯨꯄꯤꯁꯤ ꯑꯍꯦꯟꯕ ꯀꯂꯛꯄ ꯑꯃꯁꯨ ꯄꯣꯛꯂꯨꯗ ꯅꯨꯄꯤ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯗ ꯈꯟꯕꯤꯔꯤꯕꯅꯣ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯦꯟꯗ꯭ꯔꯤꯛꯁꯇꯣ ꯂꯟꯆꯦꯟꯕꯤꯕꯨ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯤꯠꯀꯤ ꯀꯨꯝꯍꯩꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ. ꯃꯈꯨꯠ ꯑꯃꯅ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡ, ꯃꯈꯨꯠ ꯑꯃꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ. ꯑꯆꯤꯟꯕ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯕꯛꯀꯨꯝ ꯅꯨꯄꯥ ꯃꯥꯅ ꯋꯥꯔꯤꯁꯨ ꯍꯥꯟꯅ ꯍꯧꯏ. ꯃꯧ ꯑꯣꯏꯔꯒ ꯑꯍꯥꯟꯕ ꯌꯥꯎꯁꯪ ꯌꯥꯎꯕꯁꯦ ꯀꯩ ꯐꯥꯎꯒꯦ? ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ. ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯣꯅꯦ? ꯑꯩꯅ ꯐꯥꯔꯒ ꯃꯧ ꯑꯣꯏꯍꯟꯕꯤꯔꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯍꯧꯈꯤꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ. ꯂꯝꯕꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯪꯒꯨ ꯁꯪꯒꯨꯅ ꯄꯩꯁꯥ ꯊꯠꯄ, ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯊꯥꯕꯜꯒꯤ ꯊꯠꯄ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯅꯤ. ꯃꯤꯅ ꯑꯕꯦꯔ ꯇꯩꯔꯦ ꯍꯥꯏꯅ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯒ ꯏꯃꯥꯗ ꯄꯥꯎꯒ ꯇꯝꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯡꯍꯣꯡ ꯍꯣꯡꯂꯤ. ꯃꯤꯡꯊꯣꯜꯁꯨ ꯁꯥꯖꯠꯁꯨ ꯈꯨꯗꯤꯡꯃꯛ. ꯍꯦꯟꯗ꯭ꯔꯤꯛꯁ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯠꯁꯥꯗꯣ ꯃꯣꯟꯊꯅ ꯄꯥꯏꯔꯛꯂꯒ, ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤ. ꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯁꯤꯒꯤ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕꯒꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯀꯦꯅ ꯃꯧꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯏꯆꯥꯗꯣ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯣꯏꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯀꯦꯅ ꯍꯥꯏꯔꯛꯀꯅꯤ. ꯃꯇꯝꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯂꯨꯗ ꯃꯆꯥꯒ ꯂꯥꯞꯅꯕꯒꯤ ꯀꯛꯉꯥꯎꯅꯔꯕ ꯃꯄꯥꯗꯣ ꯑꯩ ꯑꯣꯏꯒꯅꯤ ꯀꯤꯖꯕꯒꯤ. ꯂꯟꯆꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ. ꯑꯗꯨ ꯈꯣꯏꯊꯨꯝꯕ ꯋꯥꯉꯥꯡꯗ ꯊꯃꯣꯏꯗꯨꯁꯨ ꯇꯁꯦꯡꯅꯕꯨ ꯄꯦꯠꯊꯗꯨꯅ ꯇꯞꯊꯔꯛꯂꯕ꯭ꯔꯥ ꯅꯨꯄꯤꯗꯨ. ꯅꯨꯄꯥꯗꯨꯒꯤ ꯁꯒꯟꯗ ꯉꯥꯊꯔꯛꯏ. ꯄꯦꯟꯖꯕ, ꯅꯨꯡꯁꯤꯖꯕ ꯃꯤꯀꯨꯞꯁꯨ ꯑꯣꯏꯈ꯭ꯔꯦ. ꯋꯥꯈꯜꯗꯣ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯗꯨꯅ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯅ ꯅꯣꯕꯦꯜ ꯄꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯑꯕꯦꯝꯃ, ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ? ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯍꯟꯗꯛ ꯆꯍꯤꯅꯁꯨ ꯂꯣꯏꯔꯦ ꯊꯥꯕꯜꯗꯣ. ꯑꯝꯇ ꯆꯣꯡꯍꯟꯕꯤꯁꯤ ꯉꯁꯤꯗꯤ. ꯅꯪ ꯈꯔ ꯍꯥꯏꯔꯨꯁꯣ. ꯑꯩꯅ ꯍꯥꯏꯔꯗꯤ ꯄꯩꯕꯒ ꯄꯣꯝꯕꯒ ꯊꯦꯝꯕꯁꯨ ꯅꯥꯎ ꯆꯥꯎꯈꯤꯅꯤ. ꯑꯗꯨꯝ ꯍꯥꯏꯌꯨꯕ. ꯑꯩꯅ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯁꯥꯎꯔꯅꯤ. ꯑꯗꯨꯒ ꯑꯩ ꯇꯟꯁꯨ ꯇꯜꯂꯦꯕ. ꯃꯥꯔꯁꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ. ꯅꯨꯄꯤꯗꯨꯗ ꯍꯦꯟꯖꯤꯟꯅ ꯇꯛꯁꯤꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯥꯎꯈꯤꯗꯕꯅ ꯑꯗꯨꯃꯛ ꯃꯆꯜꯒꯤ ꯀꯥ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡꯅ ꯀꯨꯝꯊꯔꯛꯂꯦ. ꯊꯣꯡꯗꯨꯗ ꯅꯣꯛꯇꯦ ꯍꯥꯟꯅ ꯇꯧꯏ. ꯃꯅꯨꯡꯗꯒꯤ ꯁꯤꯟꯊꯥꯅ, ꯀꯅꯥꯅꯣ? ꯑꯗꯨꯝ ꯆꯪꯂꯣ. ꯃꯥꯔꯁꯟꯁꯨ ꯆꯪꯂꯛꯇꯨꯅ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯇꯧꯔꯣ? ꯃꯃꯥꯡꯉꯩꯒꯤ ꯃꯇꯧꯒꯨꯝ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯈꯨꯝꯂꯛꯇꯦ. ꯀꯩꯁꯨ ꯇꯧꯗꯦ. ꯀꯩ ꯂꯩꯔꯒꯦ ꯌꯥꯝꯕꯣ? ꯍꯣꯔꯦꯟ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗ ꯊꯥꯕꯜ ꯂꯩ ꯍꯥꯏꯕꯅꯤ. ꯅꯪꯒ ꯔꯣꯃꯤꯇꯥꯒꯗ ꯍꯧꯅꯔꯣ, ꯑꯗꯨꯒ ꯆꯠꯅꯕ. ꯌꯥꯔꯦ, ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ. ꯏꯅꯝꯁꯤ ꯄꯨꯔꯒ ꯑꯣꯏꯅ ꯆꯠꯂꯨꯔꯣ. ꯃꯥꯁꯨ ꯄꯨꯗꯣꯏꯅꯤ. ꯅꯣꯏ ꯑꯅꯤꯅ ꯆꯣꯡꯉꯣꯕ. ꯌꯥꯝꯕꯨꯡꯒ ꯅꯝꯁꯤꯒꯅ ꯏꯆꯟꯁꯤꯡ ꯁꯪꯒꯦꯕ. ꯁꯥꯎꯔꯅꯨ. ꯌꯥꯝꯕꯣ, ꯅꯪ ꯏꯅꯝꯁꯤ ꯂꯥꯛꯄꯗ ꯌꯥꯝ ꯍꯣꯡꯉꯦ. ꯑꯗꯨꯃꯥꯏꯅ ꯐꯠꯇꯅ ꯈꯟꯒꯅꯨ ꯏꯆ ꯅꯪꯕꯣ. ꯃꯥꯁꯨꯅꯦ ꯌꯨꯝꯁꯤꯗ ꯏꯅꯧ ꯅꯧꯖꯔꯤꯅꯤ. ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯤꯗꯧ ꯅꯠꯇ꯭ꯔꯕ? ꯈꯪꯗꯦ, ꯏꯅꯝꯁꯤꯁꯦ ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯋꯦ. ꯃꯥꯡꯗꯅ ꯑꯃ, ꯇꯨꯡꯗꯅ ꯑꯃ. ꯃꯤꯅꯁꯨ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯉꯥꯡꯅꯕꯅꯤ. ꯃꯤꯅ ꯍꯥꯏꯕ ꯁꯨꯝ ꯇꯥꯔꯗꯤ ꯀꯝꯗꯧꯅꯤ? ꯃꯤꯅ ꯍꯥꯏꯔꯛꯏꯗꯣ ꯏꯃꯨꯡ ꯀꯥꯏꯅꯕ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯅꯕ ꯄꯪꯍꯥꯏ ꯍꯩꯕ ꯑꯣꯏꯔꯝꯃꯗꯤ ꯃꯤꯒꯤ ꯋꯥ ꯇꯥꯒꯅꯨꯕ ꯏꯆꯟ ꯇꯣꯝꯕꯤ. ꯑꯗꯨꯒ ꯌꯥꯝꯕꯨꯡꯁꯨ ꯀꯩꯁꯨ ꯍꯣꯡꯗꯦ. ꯅꯪꯅ ꯋꯥꯈꯜꯗꯣ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯩꯅꯤ. ꯅꯨꯄꯤ ꯊꯤꯔꯒ ꯃꯆꯜꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯦꯛꯇ ꯃꯤꯔꯥ ꯌꯥꯕ꯭ꯔꯣ? ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ. ꯁꯤꯟꯊꯥꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯑꯗꯨꯅꯦꯕ. ꯔꯣꯃꯤꯇꯥꯗꯣ ꯍꯥꯏꯅꯔꯣ. ꯑꯗꯨꯒꯅꯦ, ꯀꯩ ꯁꯦꯠꯇꯣꯏꯅꯣꯗꯨꯁꯨ ꯌꯦꯡꯉꯣ. ꯅꯪꯒꯤꯗ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯁꯨꯅꯦ, ꯂꯩꯁꯤꯍꯟꯕꯤꯒꯤꯗꯩ ꯈꯜꯂꯨ ꯂꯥꯛꯑꯣꯀꯣ. ꯅꯨꯄꯤꯗꯣ ꯍꯔꯥꯎꯅ, ꯍꯣꯏ ꯌꯥꯝꯕꯨꯡ. ꯃꯥꯔꯁꯟꯅ ꯊꯣꯛꯂꯛꯄꯒ ꯁꯤꯟꯊꯥꯗꯣ ꯔꯣꯃꯤꯇꯥꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯏ. ꯑꯃꯗꯨꯁꯨ ꯔꯤꯡꯗꯨ ꯐꯥꯎꯕ ꯈꯤꯡꯐꯥꯠꯇ꯭ꯔꯤꯉꯩ ꯄꯥꯏꯔꯛꯏ. ꯐꯣꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯅ, ꯁꯤꯟꯊꯥ, ꯔꯣꯃꯤꯇꯥ, ꯍꯣꯔꯦꯟ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ. ꯀꯦꯕ ꯈꯣꯠꯄꯁꯨ ꯂꯣꯏꯅ ꯇꯧꯔꯤꯁꯤ. ꯈꯪꯉꯅ ꯂꯥꯛꯑꯣ. ꯏꯕꯥꯅꯤꯅ ꯅꯍꯥꯟꯗꯩ ꯍꯥꯏꯅꯕ ꯃꯐꯝ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯒꯤꯗꯣ ꯑꯗꯨꯗ ꯆꯣꯡꯉꯨꯁꯤ. ꯏꯅꯝꯁꯤꯒ ꯌꯥꯝꯕꯨꯡꯒꯅ ꯁꯪꯕꯤꯗꯣꯏꯅꯤ. ꯃꯣꯏ ꯑꯅꯤ ꯌꯥꯎꯕꯅꯤꯅ ꯑꯇꯩ ꯖꯒꯥꯗ ꯆꯠꯄꯁꯨ ꯌꯥꯅꯤꯕ, ꯁꯤꯟ ꯁꯤꯟꯗꯅ. ꯑꯁꯦꯡꯕ ꯌꯥꯔꯕ ꯍꯥꯏꯁꯦ? ꯍꯣꯏ ꯃꯤ, ꯑꯩꯅ ꯍꯥꯏꯔꯨꯕ ꯅꯠꯇꯦꯕ. ꯌꯥꯝꯕꯨꯡꯅ ꯆꯪꯂꯛꯑꯒ ꯍꯥꯏꯔꯝꯃꯤꯅꯦ.
ꯃꯤꯑꯣꯏꯕꯅꯕꯨ ꯐꯔꯣꯏ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯉꯥꯏꯍꯥꯛ ꯌꯥꯡꯊꯣꯛꯂꯨꯔꯕꯁꯨ ꯑꯇꯣꯞꯄ ꯑꯃ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯂꯥꯛꯄꯗ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ꯫ ꯃꯥꯔꯁꯟꯒꯤ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯔꯒ ꯂꯩꯁꯤꯍꯟꯕꯤꯒꯗꯤ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯕ ꯅꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯁꯔꯒꯤꯗꯤ ꯃꯥꯒ ꯍꯥꯟꯅꯗꯩ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯂꯩꯕꯅꯤ꯫ ꯈꯔ ꯑꯃꯅ ꯂꯩꯁꯤꯍꯟꯕꯤꯅ ꯅꯝꯗꯅ ꯐꯥꯕꯅꯤ ꯍꯥꯏꯅꯩ꯫ ꯈꯔ ꯑꯃꯅ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯔꯁꯦ ꯃꯌꯥ ꯑꯣꯏꯕ ꯄꯥꯝꯃꯟꯕꯒꯤ ꯊꯥꯖꯕꯅꯦꯁꯨ ꯍꯥꯏꯅꯩ꯫ ꯍꯥꯟꯅ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯣ ꯁꯤꯗꯒ ꯂꯥꯛꯑꯝꯃꯤ꯫ ꯀꯞꯇꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ? ꯀꯦꯔꯣꯂꯤꯟꯁꯨ ꯈꯨꯝꯃꯤ꯫ ꯑꯗꯨꯅꯦ ꯑꯁꯨꯛ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯕ ꯁꯔꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯩꯁꯨ ꯂꯧꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯄꯨꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯇꯧ ꯌꯥꯝ ꯉꯝꯕꯅꯤ꯫ ꯑꯃꯗꯅ ꯑꯃ ꯍꯥꯏ, ꯑꯃꯗꯅ ꯑꯃ ꯉꯥꯡ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯒꯁꯦ ꯂꯣꯏꯅ ꯂꯥꯟꯅ ꯎꯍꯟꯕ ꯉꯝꯕꯅꯤ꯫ ꯃꯥꯅ ꯁꯔꯗ ꯂꯩꯔꯛꯏꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ꯫ ꯁꯦꯜ ꯊꯨꯝ ꯑꯔꯥꯡ ꯑꯔꯥꯛ ꯈꯔ ꯎꯕꯁꯤꯗ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯅꯦ ꯏꯕꯦꯝꯃ, ꯇꯧꯕ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯕ꯫ ꯑꯗꯣ ꯅꯪꯁꯨ ꯅꯁꯛ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ꯫ ꯂꯩꯁꯤꯍꯟꯕꯤꯗꯒꯤ ꯅꯪꯅ ꯆꯥꯡ ꯇꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯇꯣꯝꯕꯤ ꯀꯣꯛ ꯑꯣꯏꯒꯦ ꯑꯣꯏꯁꯤꯜꯂꯣꯗꯅ, ꯑꯗꯨꯒ ꯂꯨꯁꯝ ꯄꯥꯏꯔꯒ ꯏꯟꯈꯣ꯫ ꯃꯣꯃꯣ ꯅꯣꯛꯈꯤ ꯆꯤꯟꯕꯥꯜꯗꯣ꯫ ꯅꯨꯄꯥ ꯃꯥꯒꯤ ꯁꯥꯖꯠ ꯈꯪꯖꯗꯕꯅ ꯅꯤꯡꯈꯥꯏꯅꯤ ꯅꯤꯡꯈꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯊꯝꯂꯨꯗꯦ꯫ ꯁꯥꯒꯠꯈ꯭ꯔꯦ ꯃꯪꯂꯥꯟ ꯐꯨꯔꯥꯗꯣ꯫ ꯇꯣꯝꯊꯤꯟꯒ ꯆꯅꯨꯒꯗꯨꯁꯨ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯕꯗꯨ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯤ꯫ ꯋꯥꯡꯂꯦꯝꯕꯗꯣ ꯃꯆꯥꯅꯨꯄꯤꯕꯨ ꯐꯅꯦꯛ ꯐꯤꯗꯨ ꯇꯧꯗꯨꯅ ꯐꯣꯇꯣ ꯅꯝꯕꯤꯔꯤ꯫ ꯈꯪꯅ ꯆꯥꯟꯅꯕ ꯑꯇꯩ ꯑꯇꯩꯅ ꯄꯤꯔꯝꯕ ꯃꯌꯥꯝꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯀꯣꯟꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯗ ꯃꯈꯜ ꯃꯈꯜ ꯍꯣꯡꯗꯨꯅ ꯁꯦꯠꯍꯜꯂꯤ꯫ ꯌꯥꯎꯁꯪ ꯂꯣꯏꯕꯗꯒꯤ ꯀꯔꯥꯏꯗꯕꯨ ꯁꯦꯠꯂꯨꯅꯤ? ꯔꯥꯅꯤꯁꯨ ꯃꯁꯥꯗꯨ ꯈꯔ ꯀꯟꯈꯠꯂꯛꯄꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯂꯒ ꯃꯁꯨꯒꯤ ꯃꯇꯧꯕꯨ ꯄꯦꯟꯖꯅ ꯌꯦꯡꯖꯩ ꯅꯨꯡꯁꯤꯅ꯫ ꯏꯁꯨꯇꯣꯝꯕꯤ, ꯅꯪꯕꯨ ꯅꯥꯀꯗꯦꯡ ꯁꯦꯜ ꯀꯌꯥ ꯇꯥꯔꯒꯦ? ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯀꯥꯏꯗꯗꯤ ꯌꯨꯝꯊꯣꯡ 1-2 ꯈꯛꯇꯅꯤ ꯄꯨꯕꯤꯕ, ꯑꯇꯩ ꯀꯥ ꯍꯦꯟꯅ ꯆꯠꯍꯟꯗꯦ꯫ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯂꯥꯛꯇꯨꯅ ꯍꯥꯞꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯇꯥꯕ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯈꯪꯖꯕ ꯅꯠꯇꯦ꯫ ꯇꯨꯕꯨꯕꯣ ꯌꯥꯝꯗ꯭ꯔꯥ? ꯑꯩ ꯁꯤꯁꯤ ꯊꯜꯂꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯕꯣꯛꯇ ꯑꯃꯨꯛ ꯄꯤ꯫ ꯔꯥꯅꯤ ꯅꯨꯡꯁꯤꯅ ꯃꯁꯨꯒꯤ ꯃꯃꯥꯏꯗ ꯆꯨꯞꯄꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯁꯨꯊꯣꯏꯕꯤ ꯃꯆꯥꯁꯦ꯫ ꯍꯥꯏꯅꯕ ꯂꯩꯕꯗꯨꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟꯗ ꯂꯣꯏꯅꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯉꯥꯡꯗꯁꯨ ꯑꯗꯨꯃꯛ ꯃꯆꯨ ꯆꯨꯁꯤꯜꯂꯛꯏ꯫ ꯑꯉꯥꯡꯗꯤ ꯑꯍꯥꯡꯕ ꯆꯦꯕꯥꯡꯅꯤ, ꯑꯊꯣꯠꯄ ꯂꯩꯈꯣꯝꯒꯨꯝꯕꯅꯤ꯫ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯕ, ꯌꯥꯔꯤꯕ ꯑꯐꯕ ꯉꯥꯛꯇ ꯏꯟꯁꯤꯟꯕ ꯌꯥꯔꯤꯕ ꯃꯇꯝꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅꯁꯨ ꯌꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯅꯔꯤꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ꯫ ꯅꯤꯡꯊꯤꯁꯨ ꯆꯥꯛ ꯂꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ, ꯇꯥꯃꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯊꯦꯡꯁꯨ ꯌꯥꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯔꯥꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯋꯥꯡꯂꯦꯝꯕꯅ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯈ꯭ꯔꯒꯦ ꯉꯁꯤꯒꯤ? ꯀꯥꯡꯍꯧ ꯑꯃꯒ ꯎꯇꯤꯒ ꯇꯧꯔꯅꯤ ꯍꯥꯏꯔꯤꯗꯨꯗꯤ, ꯉꯁꯥꯏ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ꯫ ꯍꯥꯎꯔꯅꯤꯗ, ꯑꯌꯨꯛꯁꯤꯗ ꯇꯤꯟꯒ ꯂꯣꯏ ꯆꯨꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯔꯨꯔꯁꯤ ꯆꯥꯔꯨꯔꯁꯤ꯫ ꯔꯥꯅꯤꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯄꯨ ꯁꯝꯕꯤꯗꯨꯅ ꯇꯨꯡꯗ ꯃꯥꯡꯗ ꯆꯥꯛꯈꯨꯝꯗ ꯄꯨꯜꯂꯞ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯕꯅ ꯆꯪꯂꯛꯄꯒ ꯆꯥꯅꯕ ꯐꯝꯊꯔꯤ꯫ ꯅꯤꯡꯊꯤꯅ, ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯕꯣꯕꯣꯛꯀ ꯆꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯣ? ꯑꯍꯣꯏ ꯃꯃꯥ, ꯑꯩ ꯕꯣꯕꯣꯛꯀ ꯆꯥꯅꯤꯡꯉꯦ꯫ ꯆꯥꯔꯣ ꯆꯥꯔꯣ꯫ ꯑꯁꯨꯝꯅ ꯃꯔꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯔꯥꯅꯤꯅ, ꯏꯆꯥꯊꯣꯏꯕꯤꯗꯨꯕꯨ ꯅꯣꯏꯕꯨ ꯐꯣꯟ ꯅꯨꯡꯒ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯒ ꯏꯁꯥ ꯁꯣꯜꯂꯨꯕꯒ ꯃꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯩꯁꯨ ꯍꯥꯏꯕꯤꯗ꯭ꯔꯦ ꯀꯔꯤꯝꯇ꯫ ꯇꯧꯋꯦ ꯏꯃꯥ, ꯃꯥꯅꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯅꯥꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯏꯃꯥꯅ ꯋꯥꯔꯤ ꯁꯥꯅꯤꯡꯂꯗꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯇꯧꯒꯦ꯫ ꯌꯥꯔꯅꯤꯗ, ꯉꯁꯤꯁꯨ ꯃꯥꯗꯤ ꯃꯊꯧ ꯆꯤꯟꯖꯔꯝꯒꯅꯤ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯔꯛꯑꯗꯤꯅꯦ, ꯏꯃꯥ ꯈꯔ ꯄꯥꯏꯍꯧꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯣꯃꯤꯇꯥꯁꯨ ꯃꯥꯔꯁꯟꯅ ꯆꯠꯇꯨꯅ ꯂꯧꯕꯤꯔꯨꯔꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯡꯏ꯫ ꯂꯣꯌꯥꯁꯨ ꯋꯥꯔꯤ ꯇꯧꯏ꯫ ꯁꯤꯟꯊꯥꯅ, ꯅꯪꯅ ꯇꯦꯞ ꯊꯥꯗꯣꯛꯑꯒ ꯃꯥꯡꯒꯣꯟꯗ ꯆꯣꯡꯍꯟꯕꯤꯗ꯭ꯔꯁꯨ ꯌꯥꯔꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯁꯪꯂꯒ ꯉꯁꯤꯗꯤ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯣꯡꯍꯟꯅꯤ ꯍꯥꯏ꯫ ꯃꯈꯩ ꯌꯥꯝ ꯂꯥꯡꯖꯅꯨ,
ꯑꯩꯅ ꯍꯧꯖꯤꯛꯅꯦ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯤꯡꯖꯤꯟꯈ꯭ꯔꯗꯧꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯁꯦꯡꯂꯕ꯭ꯔꯅꯦ ꯇꯥꯃꯣꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯅꯕꯁꯤꯗꯅꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯏ ꯀꯥꯔꯛꯀꯅꯤ ꯑꯔꯦꯝꯕꯗ 이보 그마이 까더니 하이세 카로 암때 잉적이봐 ꯂꯣꯌꯥꯅ ꯁꯨꯝ ꯀꯔꯦꯝꯅꯔꯛꯄꯗꯨꯗ ꯁꯤꯟꯊꯥꯗ ꯐꯣꯟ ꯀꯛꯂꯒ ꯑꯣꯞ ꯊꯝꯃꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯌꯨꯝꯗ ꯐꯥꯎ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯂꯧꯔꯝꯗꯥꯏꯒꯤ ꯗꯦꯅꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯌꯧꯃꯥꯟꯕꯤꯗꯣ ꯍꯦꯛ ꯁꯤꯟꯊꯥꯒꯤ ꯏꯔꯥꯏꯕꯛꯁꯤꯗ ꯊꯣꯛꯏꯗꯀꯣ ꯅꯥꯀꯟꯗꯒꯤ ꯔꯣꯃꯤꯇꯥꯅ ꯌꯥꯔꯤꯕꯦꯝ ꯅꯪꯁꯨ ꯄꯣꯔꯣꯛ ꯁꯣꯟꯕ ꯀꯟꯕ ꯈꯛꯇꯅꯤ ꯅꯣꯏ ꯑꯅꯤꯃꯛ ꯅꯒꯨꯟ ꯈꯪꯉꯤ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯄꯨꯔꯥ ꯍꯨꯏꯒ ꯍꯧꯗꯣꯡꯒꯅꯤ ꯎꯅꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯄꯪꯈꯠꯇ ꯈꯠꯅꯩ ꯎꯅꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯃꯅ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯉꯝꯃꯔꯣꯏꯗꯕꯗꯧꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯆꯠꯂꯣꯕ ꯀꯥꯏꯁꯨ ꯁꯨꯛꯀꯥꯏ ꯀꯥꯏꯅꯔꯣꯏ ꯄꯛꯇ ꯌꯦꯡꯅꯤꯡꯗꯦꯕ ꯏꯁ ꯀꯩꯅꯣ ꯃꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯥꯁꯤꯕꯨ ꯍꯦꯛꯇ ꯀꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯑꯣꯏꯅꯔꯤꯅꯦ ꯑꯩꯒꯤꯁꯦ ꯏꯕꯦꯝꯃ ꯀꯣ ꯑꯣꯏꯅꯔꯤꯕ ꯋꯥꯈꯜ ꯇꯥꯕꯤꯔꯦꯀꯣ ꯔꯣꯃꯤꯇꯥ ꯃꯃꯤꯠꯇ ꯑꯣꯟꯈꯠꯇꯨꯅ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯁꯤꯟꯊꯥꯗꯤ ꯂꯩꯔꯤꯕ ꯔꯥꯅꯤ ꯐꯤ ꯃꯈꯩꯗꯣ ꯄꯨꯟꯅ ꯍꯦꯛ ꯆꯤꯡꯊꯣꯛꯏ ꯃꯄꯥꯟꯗꯅ ꯅꯤꯡꯊꯦꯝꯒ ꯂꯩꯃꯒꯗꯣ ꯋꯥꯔꯤ ꯁꯥꯔꯤ ꯂꯩꯃꯅ ꯑꯩꯅ ꯏꯃꯧꯒꯤ ꯏꯆꯥꯒꯒꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯍꯥꯏꯕ ꯏꯃꯥ ꯃꯥꯏꯕꯤ ꯑꯃ ꯍꯟꯗꯛꯇ ꯅꯧꯅ ꯃꯃꯤꯡ ꯆꯠꯂꯛꯄꯗꯣ ꯑꯗꯨꯗ ꯌꯦꯡꯂꯨꯕꯅꯤ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯦꯅꯦ ꯗꯣꯁꯥ ꯂꯥꯡꯐꯝ ꯑꯌꯦꯠ ꯑꯄꯟ ꯈꯔꯗꯤ ꯂꯩ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯤꯍꯨꯁꯨ ꯈꯔ ꯂꯩ ꯍꯥꯏꯌꯦ ꯏꯆꯥ ꯅꯨꯄꯥꯒꯤꯗꯤ ꯐꯠꯇꯕ ꯊꯣꯏꯗꯣꯛꯅ ꯍꯥꯏꯔꯛꯇꯦ ꯏꯃꯧꯒꯤꯗꯤ ꯗꯣꯁꯥ ꯂꯥꯡꯐꯝ ꯈꯔ ꯂꯩ ꯄꯨꯖꯥ ꯑꯃ ꯑꯊꯨꯕꯗ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯇꯧꯁꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯕꯨꯗꯤ ꯍꯥꯏꯔꯛꯇꯦꯗ ꯅꯆꯥꯅ ꯃꯧꯁꯦ ꯑꯗꯨꯝꯁꯨ ꯆꯥꯅꯩ ꯍꯥꯏꯔꯛꯏ ꯂꯥꯏꯒꯤ ꯑꯣꯏꯕ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩꯗꯤ ꯏꯍꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯁꯨꯅꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯍꯜꯂꯛꯑꯕꯅꯤ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯂꯩꯔꯨꯔꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯍꯞꯇꯥꯁꯤꯗ ꯇꯧꯊꯣꯛꯅꯕ ꯑꯐꯕ ꯍꯥꯏꯔꯛꯄꯗꯅꯦ ꯆꯨꯝꯗ꯭ꯔꯁꯨꯅꯦ ꯐꯠꯇꯕ ꯍꯥꯏꯔꯛꯄꯗꯤ ꯍꯩꯐꯥꯠꯇ꯭ꯔꯤꯉꯩꯗ ꯊꯣꯛꯄꯅ ꯍꯥꯟꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯠꯂꯨꯒꯦ ꯂꯩꯃ ꯅꯤꯡꯊꯦꯝꯁꯨ ꯁꯨꯝ ꯄꯥꯈꯠꯄ ꯐꯥꯎꯖꯕꯅꯤ ꯈꯠꯅ ꯆꯩꯅꯕꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯏꯅꯛ ꯅꯛꯁꯤꯟꯅꯕ ꯃꯥꯟꯗꯕ ꯃꯇꯧꯗ ꯀꯥꯗꯅ ꯃꯥꯔꯁꯟꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯏꯁꯧ ꯂꯥꯡꯉꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣꯗꯣ ꯄꯣꯁ ꯇꯧꯅ ꯍꯥꯏꯒꯦꯕ ꯅꯅꯤꯡꯅ ꯈꯥꯗꯧꯕꯁꯦ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯅꯤꯡꯕ꯭ꯔꯕ ꯀꯩꯅꯣ ꯌꯥꯝꯃꯛꯅꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯑꯃ ꯏꯆꯝ ꯆꯝꯅ ꯊꯥꯒꯠꯄꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯂꯩꯁꯥꯕꯤꯒꯤꯁꯨ ꯅꯠꯇꯕ ꯃꯧꯒꯤ ꯗ꯭ꯔꯦꯁꯇꯅꯦ ꯊꯥꯒꯠꯂꯤꯗꯣ ꯑꯣꯏ ꯅꯆꯤꯟꯅ ꯉꯝꯅꯕ ꯈꯨꯝꯂꯛꯀꯅꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯐꯦꯁꯕꯨꯛꯇꯕꯨ ꯃꯧꯅ ꯀꯅꯥ ꯂꯩꯁꯥꯕꯤꯅ ꯀꯅꯥ ꯈꯟꯗꯣꯛꯄ ꯉꯝꯕ꯭ꯔꯣ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯔꯕ ꯂꯩꯁꯥꯕꯤꯅ ꯃꯧ ꯁꯥꯔꯕ ꯃꯇꯝꯅꯤ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯅꯥꯏꯠ ꯐꯥꯒꯤ ꯇꯥꯔꯕꯅꯤ ꯑꯐꯕ ꯀꯥꯟꯅꯕ ꯅꯠꯇꯦ ꯃꯣꯏ ꯈꯔꯅ ꯇꯧꯔꯒ ꯂꯣꯏꯅ ꯇꯧꯕ꯭ꯔꯣ ꯐꯠꯇꯕ ꯈꯔꯅ ꯐꯠꯆꯗ꯭ꯔꯒ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤꯕ ꯃꯧ ꯈꯨꯗꯤꯡ ꯂꯩꯁꯥꯕꯤ ꯁꯥꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔꯗꯁꯨ ꯑꯐꯕ ꯀꯥꯟꯅꯕ ꯀꯣꯟꯇꯦꯟ ꯄꯨꯊꯣꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯥꯕꯒꯤ ꯃꯑꯣꯡ ꯇꯥꯛꯇꯨꯅ ꯊꯥꯒꯠꯄ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯃꯗ ꯏꯔꯥꯡ ꯊꯣꯛꯄꯗ ꯄꯥꯎ ꯊꯤꯗꯨꯅ ꯇꯥꯔꯨꯗ꯭ꯔꯕꯁꯨ ꯐꯦꯁꯕꯨꯛꯁꯤꯗ ꯆꯪꯕꯗ ꯂꯣꯏꯅ ꯇꯥꯕ ꯎꯕ ꯐꯪꯂꯤꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯃꯤꯔꯦꯝ ꯁꯨꯅꯤꯡꯗꯕ ꯈꯔꯅ ꯂꯥꯟꯅ ꯎꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯐꯝ ꯊꯣꯛꯄꯗꯣ ꯃꯤꯅ ꯑꯗꯨꯝ ꯄꯥꯏꯌꯨ ꯑꯃꯁꯨ ꯂꯝꯁꯤꯜꯂꯣ ꯍꯥꯏꯗꯦ ꯅꯪꯁꯦ ꯃꯧꯅꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯇꯅ ꯂꯥꯡ ꯊꯥꯛꯇ꯭ꯔꯗꯤ ꯅꯨꯄꯥ ꯐꯪꯉꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯂꯦꯝꯅ ꯂꯩꯌꯨ ꯂꯩꯔꯤꯕ ꯇꯤꯚꯤꯁꯦ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯣꯟꯆꯥꯛ ꯂꯧꯕ ꯂꯥꯛꯄꯗ ꯄꯤꯈꯤꯗꯣꯔꯤꯕ ꯑꯩꯅ ꯂꯝ ꯏꯍꯦꯟ ꯍꯦꯜꯂꯗꯅ ꯅꯨꯄꯤꯅꯦꯅ ꯐꯦꯁꯕꯨꯛꯇ ꯅꯨꯄꯤꯗꯨꯅ ꯐꯣꯇꯣ ꯑꯃꯈꯛ ꯊꯥꯒꯠꯂꯨꯕꯩꯅꯤ ꯅꯨꯄꯥ ꯃꯥꯅ ꯃꯇꯤꯡ ꯐꯨꯗꯣꯛꯅ ꯁꯥꯎꯔꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯪꯒꯠꯅ ꯈꯨꯝꯕꯁꯨ ꯀꯤꯖ ꯃꯨꯔꯨꯝ ꯁꯣꯜꯂꯤ